ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯑꯗꯣ ꯄꯞꯖꯤꯗꯨ ꯇꯧꯔꯒꯗ꯭ꯔꯥ ꯑꯩ ꯇꯨ ꯅꯨꯡꯁꯤꯈ꯭ꯔ ꯌꯥꯅꯤꯀꯣ ꯑꯅꯦ ꯐꯥꯟ ꯊꯥꯏꯒ ꯀꯔꯤꯅꯣ ꯑꯩ ꯌꯨꯇꯨꯕꯀꯤ ꯆꯦꯅꯦꯜ ꯍꯥꯡꯕꯗꯨꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯅꯦꯕ ꯑꯗꯣ ꯑꯩ ꯏꯊꯟꯗ ꯅꯝꯕꯗꯣ ꯌꯥꯗ꯭ꯔꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯑꯝꯇ ꯅꯝꯃꯤꯟꯅꯕꯁꯨ ꯂꯥꯎꯋꯦꯕ ꯑꯁ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁꯥꯏ ꯋꯥꯔꯤꯗ ꯁꯥꯟꯅꯒꯦ ꯇꯧ ꯁꯥꯟꯅꯕ ꯅꯪꯗꯅ ꯍꯧꯖꯤꯛꯇ ꯁꯥꯟꯅꯗ ꯍꯧꯗ ꯉꯥꯏꯔꯤ ꯍꯧꯔꯦ ꯀꯩꯅꯣ ꯀꯅꯥꯝ ꯁꯤꯔ ꯅꯝꯃꯨ ꯆꯠꯂꯣ ꯑꯩ ꯀꯅꯥꯅꯣ ꯗꯗꯥ ꯅꯝꯃꯒꯦ ꯗꯤꯁꯇꯔꯕ ꯃꯥ ꯌꯥꯝ ꯄꯥꯏꯔꯁꯨ ꯇꯧꯔꯦ ꯌꯥꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯉꯥꯏ ꯃꯥ ꯁꯥꯟꯅꯕꯁꯤꯗ ꯄꯥꯏꯔꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯅꯝꯃꯤꯟꯅꯕꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯩ ꯏꯊꯟꯗ ꯅꯝꯕꯗꯤ ꯌꯥꯗꯦꯅ ꯇꯧꯕꯅꯤꯅ ꯃꯤ ꯄꯥꯄꯤꯗꯣ ꯇꯥꯃꯣ ꯑꯣ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯄꯥꯏ ꯀꯥꯟꯁꯤꯗ ꯑꯣ ꯇꯧꯔꯒꯦ ꯌꯥꯔꯕ ꯆꯠꯂꯣ ꯀꯩ ꯀꯥꯟꯗꯕꯗ ꯚꯤꯗꯤꯑꯣ ꯅꯪ ꯌꯨꯇꯨꯕꯔ ꯑꯣꯏꯅꯤꯃ ꯆꯠꯂꯣ ꯅꯪ ꯅꯨꯄꯤꯒ ꯑꯗꯨꯝ ꯅꯣꯡꯉꯥꯟ ꯅꯨꯃꯤꯠ ꯇꯥꯕ ꯅꯨꯄꯤ ꯅꯪ ꯅꯨꯄꯤꯗꯨ ꯀꯥꯏꯅꯔꯣꯏ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯃꯤꯅꯤꯠ ꯑꯃꯕꯨ ꯐꯥꯔꯣꯏ ꯍꯥꯏꯕ ꯚꯥꯏ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯑꯩꯒ ꯂꯩꯃꯤꯟꯅꯗꯣꯏꯔꯣ ꯅꯨꯄꯤꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯅꯨꯄꯤꯒ ꯑꯗꯨꯝ ꯑꯩ ꯂꯩꯍꯧꯔꯗꯕ ꯅꯪ ꯚꯤꯗꯤꯑꯣꯗꯨꯒ ꯑꯩ ꯂꯩꯍꯧꯗꯣꯏꯔꯕ ꯀꯩ ꯀꯥꯟꯗꯕꯗ ꯆꯠ ꯍꯣꯏ ꯌꯥꯔꯦ ꯚꯥꯏ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯗꯧꯅꯦ ꯑꯩꯒ ꯂꯩꯃꯤꯟꯅꯗꯧ ꯅꯠꯇꯦ ꯌꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯚꯥꯏ ꯃꯤꯇ ꯂꯩꯕ꯭ꯔꯣ ꯂꯩꯔꯝꯅꯤ ꯆꯪꯉꯣ ꯀꯥꯟꯗꯦ ꯌꯨꯇꯨꯕꯔ ꯑꯣꯏꯗꯣꯏꯌꯦ ꯕꯣꯜꯁꯤꯁꯨ ꯌꯦꯡꯗꯅ ꯕꯦꯕꯤ ꯇꯥꯕ꯭ꯔꯥ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯕꯣ ꯗꯗꯥ ꯑꯁ ꯑꯉꯥꯎꯕꯤꯅꯤꯗ ꯀꯩꯅꯣꯅꯤ ꯃꯗꯨ ꯚꯤꯗꯤꯑꯣ ꯉꯥꯎꯋꯤ ꯅꯝꯗꯣꯏꯅꯤ ꯌꯥꯔꯦ ꯈꯪꯗꯦꯕ ꯀꯩꯅꯣ ꯌꯨꯇꯨꯕꯔ ꯑꯣꯏꯅꯤꯌꯦ ꯃꯥ ꯑꯗꯨꯏꯅꯤ ꯍꯣꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯉꯥꯎꯕꯤ ꯑꯁ ꯁꯤꯅ ꯑꯃꯨꯛꯀ ꯌꯥꯔꯛꯇꯣꯏꯔꯥ ꯑꯩ ꯇꯟꯈ꯭ꯔꯦ ꯇꯧꯁꯨ ꯇꯧꯁꯤꯜꯂꯨ ꯑꯩ ꯀꯔꯝꯇ ꯍꯥꯏꯒꯦ ꯒꯦꯝ ꯁꯥꯟꯅꯔꯤꯔꯣ ꯑꯩ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯅꯦꯕꯀꯣ ꯑꯗꯣ ꯏꯁꯥ ꯏꯇꯣꯝꯇ ꯅꯝꯕꯗꯤ ꯑꯗꯨꯝ ꯅꯝꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯕ ꯁꯥꯗꯣꯏꯅꯦ ꯑꯗꯣ ꯃꯤ ꯑꯅꯤ ꯁꯨꯗ ꯌꯥꯗ꯭ꯔꯦ ꯑꯗꯨꯝꯇ ꯍꯥꯏꯐꯦꯠꯇꯪ ꯅꯝꯃꯤꯟꯅꯧꯁꯤ ꯂꯥꯎꯑꯦꯕ ꯀꯔꯤꯅꯣ ꯃꯥꯂꯦꯝꯗ ꯍꯥꯏꯌꯣ ꯃꯥꯂꯦꯝꯗꯕꯨꯗꯤ ꯍꯥꯏꯔꯦ ꯑꯗꯨ ꯃꯥꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯣꯏ ꯁꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅ ꯍꯥꯏꯌꯦ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯅꯝꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯅꯪ ꯒꯦꯝꯗꯣ ꯂꯣꯏꯔ ꯅꯝ ꯌꯥꯗꯣꯏꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯚꯤꯗꯤꯑꯣ ꯅꯝꯗꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔꯒꯅꯦ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯒꯦꯝꯁꯤ ꯅꯪꯁꯨ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯀꯩ ꯀꯥꯟꯗꯕꯗ ꯑꯣꯏꯔꯣꯏ ꯄꯥꯜꯂꯣꯏꯗꯕ ꯚꯤꯗꯤꯑꯣ ꯅꯝꯗꯣꯔꯤꯒ ꯑꯁ ꯅꯣꯏꯕꯧꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯩ ꯃꯤꯅ ꯁꯣꯝꯗ 70K ꯌꯧꯔꯦ ꯑꯩ ꯍꯔꯥꯎ ꯃꯊꯣꯏ ꯂꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯁꯣꯝꯗ 50 ꯃꯤ ꯚꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ 50 ꯂꯩ ꯍꯔꯥꯎꯅ ꯁꯣꯝ ꯂꯩꯔꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚꯤꯌꯔꯁꯤꯡ ꯃꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯁꯦ ꯍꯥꯏꯐꯦꯠꯇ ꯑꯝꯇ ꯅꯝꯃꯤꯟꯅꯁꯦ ꯍꯥꯏꯕ ꯅꯪꯗꯨ ꯂꯣꯏꯔꯒ ꯁꯛꯊꯨ ꯑꯩꯁꯦ ꯍꯟꯗꯛ ꯗꯥꯏꯃꯟꯁꯦ ꯁꯤꯗ ꯂꯣꯏꯗ꯭ꯔꯕ ꯗꯥꯏꯃꯟ ꯍꯦꯛ ꯌꯧꯔꯒ AWMꯒꯤ ꯁ꯭ꯀꯤꯟ ꯂꯩꯕ ꯑꯩꯁꯦ ꯐꯪꯗ ꯌꯥꯗꯕꯅꯤ ꯉꯁꯥꯏꯗꯒꯤ ꯁꯤ ꯇꯨꯝꯕꯕꯨꯗꯤ ꯕ꯭ꯔꯁꯐꯥꯎ ꯇꯧꯗ꯭ꯔꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯩꯁꯦ ꯁꯤꯗ ꯁꯥꯟꯅꯒꯦꯅꯅꯦ ꯑꯩꯅ ꯔꯦꯟꯇ ꯂꯩꯔꯤꯁꯦ ꯈꯪꯉꯕ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯃꯥ ꯈꯣꯏꯅ ꯉꯥꯡꯉꯦꯅ ꯀꯩ ꯀꯥꯟꯗꯕꯗ ꯆꯠꯂꯣ ꯑꯣ ꯐꯔꯦ ꯅꯣꯏꯒꯤ ꯃꯥꯡꯗ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯥꯎꯔꯛꯈꯤꯅꯤ ꯆꯠꯂꯦ ꯚꯥꯏ